Hello guys, welcome to our channel Kanaba Lobiyu Kanadaba Langsikpiu. Ngasi puduna laksariba topic asigi mamingdi nahak leader oirabra. Leader haiba wahay asi wahay taru khakna sembani. L for lead by example. Khudam oina hairabada guidance adu makpu ngakpi senbibadu. Boxing sanage haitadi boxing gi course haibase Hanan boxing adu sanarakuna laklaba mi adu na oigedamni adubu lead by example haibaduna oi amuka na line hairabada but sanage hairabadi but ka loinaramba midagi tamgadamni ani subada number 2 point da enthusiastic haibadi Pungning makalama mi oigedamni leader haibase nokphe tawba minungsi chawba wangang sangang haiba mathamoi chawba mi haibado leader haidu oigedamni maramdi masigi gun asi chen da tarabadi opposite direction da leader duna saugattana isau langdana maithung odo ithi hethi dana khu he kamagadi maki followers sing do mak loinari mi sing do mak puning oi aduna number 2 point asidi enthusiastic haibasni ahum suba point amula asi ambitious haibadi asayam chawgadamni aim yam legadamni ahum suba wahigi leader haibasida big thinker oigadamni haikiba wase ngakna chatba matang matam maram sana thaba ingkhang loina tawba ngamba mi oigadamni aduga triple A haibadi Akibasu yaudaba, atanbasu yaudaba, awabasu yaudaba, mi adutana leader oibangami. Mathangda D habdi determine habdi bukchen chetpa mi. Thabaka khutka manahan mangamba, problem solver oiba, simplify, lahelu, like thu thabak si amlu ba thabaka se, like thu hon mangamba, self confidence, masase asuki matik thaja bangamba, sacrifice kathok bangamba. Self discipline yam leiba mina leader oiba ngamgani E for encourage sadi thongna piba ngamba karamna thongna piduba maje positive thinker oigadamni aduga leader gi E high voice da positive ear habdi maki na asida mina phatta